Rangel district Paisi area kani leivat na chui VDF hola VDF partner Premananda kitipa chu 16 January chu na hongmange ti thu akimun ama hi tu ne chanin aman naje ipiji amangham athi ham ti yong hi kuima chan hanai pon ahin la zinu in zipa hamune tading win police hole VDF ho nge na in amang pa Premananda hin cha nia nei tan ama hi thobala ko na hi ti jong he ki mun hi ai pawa kan sei do na je hi tu lai khang tha te ho mai hi pau hello tam ta je wa chu news su ki chi di wa he nam diu ka dei za la chu ai pawa kan sei ko hi ki pai Chandel district manung chanba Indo-Myanmar border ki Faisi village area da thasigi January 16 ki popi yan bacha ki badu da yaukiba VDF personal ama mafam khangdana mangkhre ngasi fawba VDF asigi langla langjal amata khangdri miyoy asibu thibagi thabak haujik kana chathari hairi mafam khangdana mangkhraba personal adude Thobal okramdagi ningombam Premananda chahi 38 apokpa ningombam dinani Mahak hauzik Thobal district police ki makhada Chingkham posta posting tabani Mahak class 10 tamlibi Mahaki class 10 tamlibi machanupi amaga class 2 tamliba machanupa amaga leiri Chandel gi SGPO na luchingba Chandel police Kakching police Forest Department amasung Narcotics Bureau ki apunba kangbo mana haukiba January 16 ta chatkiba popi yanda ki khongchat aduda ningombam Premananda su saruk yakibani hairi loinana haukiba January kungi numidang fawba mayam puna chak chaminaraklaga madugi matungdagi Premananda Uraktabadagi thinaba horakibani hairi mahaki mobile phone adusu hana ring chatlamlaga haujikna switch off laikre hairi Impact News na Premanandagi imung manunga unarubada Premanandagi loina bi ningombam ombi Romita amadi apokpi memjana fongdorakpagi matung inna Premananda thasigi January 16 ta popi yanba chatkibadagi imung manunga pau ama fawba faunadana leiringai cherakta mafam adudagi Premananda mangkhre haina January 18 da police na yumda pau pirakhi hairi haujisu police na yamna kana thibagi thabak chathariba sada hena kana hona biduna fangnaba thibiu hairakli loinana Premanandagi apokpasu BP stroke tawduna fibam amada leiribani imungi fibam amadi menungsi yengbiduna mahaputek takaidana yumda amuk hanna halhanbira u haina lengaki mari leinaba singi pokning singsilakli Maji ipau umta phangre du tang kunga ma thoi da point mai ta jana lai thi ko chen da thi gang re ai da pau lai adoi moin thi ba ya ba moin u ji thi bi he da di amu he na pot ke dan ta jan bi dan ta wa yang ho na bi ba ba ju pis do do ko nei ma na mu u ja ban he cha ni ji ga ja ban da ban ga na सरकार की इसकी लाई दे जो याम कन थी जब याम थोड़ा याम ना होने भी अदु तो पर संसार ऑर्गेनाइजेशन में याम होने वक्त जो हाई से चाबो थी बेटा बते तम पाऊंगी